अहानबदा मरुइबा पाउसिंग ट्रैफिक पुलिस की एसपी ऑफिस अमदी साइबर क्राइम पुलिस स्टेशन अमा चीफ मिनिस्टर एन बिरेन ना हांगदोखरे पुलिस के ट्रांसफर अमदी प्रमोशन दा पॉलिटिक्स की खुसंगदुना विक्टिमाइज तौबगी थबक अनोबा गवर्नमेंट असिना तौरoi हाइना चीफ मिनिस्टर ना फोंदोखरे अमदी एक्सीडेंट थोकपगी थौदोक्ता ममा मचा सिरे खोइसाउनरबा मियामना लंबी थिंखरे खुरुमजरी मियंग ताबिरबा पुमनमकपु तराम नोकजरी हौजिक मपुंगोइबा पाउ पिजरी बीजेपी न लुसिंगबा गवर्नमेंट असिगी निमित चामनिगी मनुंग चन्ना पांथोकलिबा थबक थौरमसिंगी मनुंग चन्ना ट्रैफिक पुलिस की एसपी अमा हाप्तुना मणिपुर की चीफ मिनिस्टर नोंथोंबम बिरेनना हौनापि मतुंग इन्ना गांधी एवेन्यू द लैबा सिटी पुलिस स्टेशन की ऑफिस ता एसपी ऑफिस अमा नौना हांगदोखरे ngasi hangdokpagi thorom aduda parliamentary secretary home L Susindro parliamentary secretary Nahakpam Indrajit parliamentary secretary Sapam Ranjan parliamentary secretary L Rameso director general of police LM Khaute additional chief secretary home Dr Suresh Babu amade Manipur police ki makok thongba official sing saruk yakhe K Sharma Devi MPS na SP gi sas puragani CID headquarters दा cyber crime police station अमसु चीफ मिनिस्टर ना हांगदोखरे तुंगदा फर्स्ट अमर गी बैंकेट हॉल दा मणिपुर दा कम्युनिटी पुलिसिंग हाइबसिंग दा खाना नैनबा थौरम अमसु हौदोखे थौरम अदुदा डेप्यूटी चीफ मिनिस्टर वाइजोय कुमार वर्क्स मिनिस्टर TS बिस्वाजित कंज्यूमर अफेयर्स मिनिस्टर कराम श्याम हेल्थ मिनिस्टर L जयंत कुमार ट्राइबल डेवलपमेंट मिनिस्टर कायसी पार्लियामेंट्री सेक्रेटरी सिंह सिविल अमसुंग पुलिस की मकोक थोंगबा ऑफिसर सिंह सरुक याखे गवर्नमेंट असिगी निमित चामनिगी मनुंगदा मणिपुर पुलिस की अचीवमेंट की बुकलेट अमसु चीफ मिनिस्टर ना रिलीज तौखी चीफ मिनिस्टर नोंथोंबम बिरेनना पुलिस डिपार्टमेंट की ट्रांसफर पोस्टिंग अमदी प्रमोशन दा पॉलिटिक्स की खुदचंगदुना विक्टिमाइज तौबगी थबक अनोबा गवर्नमेंट असिना सुक्तौ तौरoi पुलिस हाइबसी गवर्नमेंट अमगी सक्यंग मिंगसेलनी मरम असिना डिपार्टमेंट असिगी सर्विस मैटर दा खुद थिंगजिलोय हौजिक तौरिबा ट्रांसफर असी मरी लेनबसिंगना पिरकपा इनपुट की मतुंग इना तौबनी पुलिस की थबक थौरमसिंगी मतंगदा पल्लदुना करिगुंबा फुरुप अनिगी मरक्ता थोकपा थौदोक ओइरबदी खुदक्ता थबक लौखटपियो मोब जस्टिस थिंगनानाबा फुरुप की लुसिंगबसिंगदा पुलिस की माइकेदिगे अवेयरनेस पीसी नोंगमा गाड़ी मसिंग यामखलकपना ट्रैफिक की वॉल्यूम असी कंट्रोल तौनानाबा गाड़ी अहनबा लैबा मतमदा लैगदौरिबा मियोय अदुगी गाड़ी थमफम लैत्रबदी रजिस्ट्रेशन याहनदबा हाइबा वाफम गवर्नमेंट खन्नरी हाइखे अनौबा गवर्नमेंट असिगी निमित चामनिगी मनुंगदा पाइखट पथबकी मनुंग सन्ना डिपार्टमेंट सिंगी नौना साबा बिल्डिंग सिंग जुन कुंट्रा फावदा मियामदा सिनरगने लोइनना डिपार्टमेंट सिंगी निमित चामनिगी ओइबा असेसमेंट सिंग सु पुथोकलगने हाइखे हाकपा अदगी मयाम संगत सिंगलगा फुबगुंबा अदगी कम्युनिटी अमा पल्लगा ngang चाइलगा मधु गुंबा ay na masudo ano yadu na yana na kai community पल्लगा मनुंग तो min na video ka ka khagro ko गुंबा अदगी चाचा जुमा मयाम से ay kha set dorga ne adu गुंबा कनोगी communal toiba aduga anti national loiba adu tawrei ko kam do madu ai cyber crime yam chu nai madu action lo ni एक्टिवा तोंगदुना मसागा लोइनेना मतै मनाउ लाकपदा ममा मसा तता गारीना तकपदा लैखिद्रे मपादी असोक अपन यावहौद्रे खोइसाउनरबा मियामना लंबी थिंखरे थौदोक असि ngasi अयुक पुंग 9 मखाइरोम ताबा मतमदा लमलाई पुलिस स्टेशन की मनुंग चनबा नोंग्रेन मयाइ लेकाइदा थोखिबनी थौदोक अदुदा लैखिद्रबी नुपी अदुदी खुमलंबम बिजेंती सही कुंथ्रा अमदी महाकी मसानुपी सही 3 मखाइ खक्ता ngairibi KH बेमा नोंग्रेन मयाइ लेकाइदगिनी थौदोक तोकफमदगी फंगबा पाउगी मतुंग इना लैखिद्रबी बिजेंती मचानुपीगा लोइनेना महाकी मपुरोइबना गाड़ी थौदुना मपाम पोसंगबमदा चटपदा थौदोक अदु थोखिबनी हाइरी टाटा गाड़ी रजिस्ट्रेशन नंबर MN07C 3588 की ड्राइवर पुलिस न फाखरे खोइसाउनरबा मियामना लंबी थिंगबगी खोंजंग चंगसिनख्रे
Ministry of Minority ki makhada Andro Kendra ki manung dalaiba Moirang Purel High School amadi Abjad Higher Secondary School gi nauna saba Girls Hostel amamam amadi additional classroom tara-tarang asi Forest and Environment Minister T.S. Shyamkumar na sanggakre. Ngasi sanggabagi thorum aduda Ministry of Minority ki Secretary Amay Singh Loikham, MOBC ki Parliamentary Secretary Asabuddin, Manipur Sarkar ki Additional Chief Secretary J. Suresh Babu, Imphal East ki Deputy Commissioner T.S. Chitra amadi MOBC ki Director K.S. Dineshchandra Saruk yaki. Minister Shyamkumar na BJP na lusingba sarkar hayang numit sama mapung paragani. Sarkar na miyam na thamkiba thabak sing thabak ta ontok pahaure. Sarkar asina health amadi education zakwat hanana ba achet papandam lai zingi manung hanjin ba mafam singda mahai masing phagat hanana ba kanna honari haike angang nai su dai haila haila ke koi lepa nga mu suwa roi adai koi su le roi adai angang tu su thabu roi phang ne masa masa sigi pandam da koi tawuni anu bo komen na week committed de anu bo komen pa thong nam si lami thonggi infrastructure me si chakhalam ba education chakhalam ba lami thong chakhalam ba education ne human resource ne health ne food security ne aum mi sakota le ba ko chakpe ya boy first kai dai food security which is actually what about ani subde education health Tunggi yumbi agadauri bang asigi mahiroi sing aphawa samas amo henbada makhoi gi daita yamna chawi haina Imphal West ki DC ningthaujam Geoffrey nangasi District Social Welfare Office Imphal West na sinduna tha sigi tangku tarung ta pangthokadauri ba International Day Against Drug Abuse and Illicit Trafficking 2017 ga mari lenana pangthokpa state level essay writing competition hogdokpagi thoramda phongdokre Category ani thokna pangthokpa essay sangdamnaba hogdokpagi thoramda mari lenaba official kaya su saruk yake Imphal West DC Complex talai balentoi ngambi holder pangthokpa thoram aduda DC Geoffrey na drug free state ama ohenbada hogalak liba mahiroi singda drug ki afafata ningthina khangan ba mathau tai wakhalol adugi pandamda essay competition si pangthokpani haike Kemudian pasing pahala pasing kok turun ke mana pasing lesu macam ni ada sindo satu pikir so that mungkin kerja nak kita bakal aku lebak sudah aku boleh yang cara kadi angang sini yang nak coba pulang leh Imphal West ki SPG miyang makhada narcotic cell ki OC ke Ranjit ki lusing makhada cell asina miyoy ama WY tablet lising ahunga kwana na fare phagal aba miyoy asigi mameng latkolal mate chahi kunmapan apokpa ongam mate more ward number 9 gi langnombeng dagini cell asigi OC ke Ranjit na pangmisingda miyoy asina drug sing adu khabam lamkhai gi ima panthobi mayada laibayon bagi thabak chathaga daure haiba akak naba paw ama phangbadagi ngasi cell asigi personal singna changsinduna phagat pangam khibani packet tara mangada halamba tablet singasi malem gi kaithelda lupa lakh tara manga rom gi oigani makhata na thigatna bahengang police station da sinaragani hairi pa makha koi WY tablet 3000 se konana phabani ngasi export mili international market 15 lakh sum oigani adu mangna moide porraga mafamda ko yomedre ha batabdagi ko gi timachina lumdil leraga mana yakchang poda kona check toru tamda magi haiba packet tranga yarmi tranga jumda ko gi 200 ko gi WY wal CU sahaba tablet si yaro di ko ngasi ma ko pharaga ko mafamje purai adu mo khoye si ko gi hangang police station da ko gi necessary action kita mukta ko sini harani ngarang numidang Langgol Game Village Zone 1 dalai ba Haukip Students Organization ki President Latkolal Haukip sakang daba singna masama ki yum gi thongalda halamba thawong yaningda ba phongtok tuna miyam na Langgolda wakat mifam chathakre mihat pa putrok tirba phawba asiba haksang lawdana ba warep lawkre laikhidraba Latkolal gi nupi Kim Haukip na mahaki mapuroi ba achumbagi damak thongna laina thabak tawjaba misakni mahakpu karigi damak halam libano haibadu mari lena ba singna sengdok pirao asigumba tamthiraba mihat asi makhata na amok sahi ani khakta ngairiba masanupa da so thoklakadra khanbada akiba po I phongdokhi thoughts. My husband is a courageous man, fearless in speaking out the truth. How will my child's future be secured now? I want justice to be done in this regard.
Kuki Women Welfare Association ki chairperson Songbong Hangsingna Langol Game Village da asigumba mihat mipun gi thodok mamang da suyam na thokre government ki mari lena basingda area asida police station ama hangdok pinaba kayarak haijakre adubo ngasi phawba thabak lokhat pidabadagi ngarang gi thodok makata na thokpani police thambiduna ngak selabadi maralaiba mioi sing senpham leroi haiki Let Colon Mihat KSO General Headquarters na suka na yaning da bafongdokre kuki in the pangthokpa pawgi mifam amada loop asigi president pautin thang lofeng na civil society organization singilu singba singda toina khotharak pagi thawong miyam na khangduna leiba ngamlaroi asigumba mihat asina kunai asida tangdu leta danabo hanabani let kolal karimaram gi damak halibano haibadu thokdok sida senari bisingna sengdokadabani Maralaiba mioi sing pung nipan gi manung da phagadabani imung manung na asiba hakchang lokiroi haiba firep KSO na su saugatli pung ifunipan gi manung da maralaiba sing phadrabadi KSO na kan makhongjang jangsinnaba semsare haidi the individual or group responsible for the killing to state the reason or the motive behind their action. So endorse the deceased family's decision of not claiming the dead body until the identity of the assailants and the reason behind the killing is made known to the public. Let Kolal ki mihat KSO Sadai Hills na sukan na yaning da ba fongdok pagaloy na awa ba fongdok pagi Brigadier Thomas Ground paringda mifamama pangthokre thorom aduda kuki inpi kangpokpi amadi tongan ba civil society gi tongan ba mioi sing saruk yaki kuki inpi ki president Saikhomang Khongsai na karimaram gi damak mahiroi lusingba asi hat libano habadu sengdorak na ba apil tawki KSO Sadai Hills ki president Thangmilen Kipgen na Manipur government na pung nifunipal gi manungda maralaiba sing phadrabadi akan bakhongjang jangsinnaba semsare hairi Hindu lining Satpasingi Rathayatra Kangna lakpada Manipur Pradesh Congress Committee ki president TN Haukim na Manipur miyam da yaipa paujel pirakle thoram asina nunga yaipa ba nungsi sanana hingminaba tangdulai taba lamdam ama purakpa oirasanu hairi Hanagi Deputy Chief Minister MLA Gaikhangam Nasu Rathayatra na lakpada Manipur gi miyam da yaipa paujel pirakle tongan ba lining laisol phurup kaya na pulaga khundami nariba lamdam asida kalakpa yengthiba kaya thaduk naduna amato iba wakhalda punna nungsi sanana hingminaba hatna sunaba yaudaba ing tapa lamdam ama jagat ki mabungo jaganat na bibibo oirasanu hairi MP Thoksom maina nasu Rathayatra kangi yaipa paujel pirakle Hayeng Sri Sri Govindaji Temple Vot na Sindhu na pangthokadawriba kang jingbagi thauram ISTV na nongin channel da live hoina sandokjagani hauzik pawgi marakthana break amatang laujari Ngasidi suara jengge ture ture kali naman tu tije musi kali lauja sidi yosi na ni he masigi yosi Tata tiskoni ne. Adudi sanagi mohut yang na sinba yandre. Beneath 100 meters from the Earth's surface, naturally filtered through saline stones, pure, clean, and healthy water. Hakchangi labor solat padagi producing attaba hakchang choktarba tumba chaba yaraktaba khong hama nungayaktaba singidaba amatta nayaba upaidi jolib syrup amasu jolib capsule with chanmina sinabio Irudio Coaching Institute, Kasampa Thongchom Lekai behind Baigo Hotel. Admission opens for 5-month CBSE Foundation course for Class 11 Science. Timing 4:45 to 7:30 p.m. For details, please contact Office of the Irudio Coaching Institute, Kasampa Thongchom Lekai behind Baigo Hotel. Contact number 8131025634. Saiji TMT bar se latest German technology season aduna state of art factory Guwahati na puthok chabani masigi bar se han basungdokpa product oibana calling zade taken de mapamil kali amadi amaga hajin beheli masi ayamba achauba government agency singna approve tawrba makhalgi TMT bar ne Saiji TMT bar
ब्रेक की तुंगदा तारामना ऑक्सरी मखाताबा पाउदा All Manipur Elementary School Teachers Association na thasigi tangkun mathoidagi satharakliba sidriba phawba chara henbagi khongjang asisu makhatana sathari Khuyathong Pukri manakta sathariba chara henbagi khongjang asiga mari lenana association gi convener L Nabakumar na downgrade tawkhraba graduate oza chama putra manga regular tahallu thatara gi tolo pithok piu qualification gi matung ina requisite tawbiu oza singi pandam phangdriba phawba khongjang jangsin kigani haiki याउदे एडमिनिस्ट्रेटिव अप्रूवल याउदे हाइदना हौजिक डाउनग्रेड तौबिदना वजासिंग से पेंशन फंग यादना अदुगुंबा अवाब फिबम द लेरिंगैसिता था तरागी तोलोसु मकोइना अदुगुंबा इरेगुलर ओइबगिदमक्ता था तरागी तोलो पिबिरक्त्रे हौजे अखोइ साना थंगनबा इसा इशु सेमनबगी लाइकी करीगी प्रॉब्लम मयाम लाए अदुनदी अखोइ सीबना हेना फरे हाइदना अखोइ खोंजिंगजे संगसिनजरकपने Manipur ge applic art ki matang da tha ane supna chatharaki ba jail inmate sing workshop asi central jail da loisin kre Manipur State Commission for Women and Sinduna pangthok ki workshop asi loisin bagi tharamda commission asi ki chairperson Dr. K Sobita central jail ge SPTS Subhasandra commission ki member S Nilima Ranjita Golmai Dr. Farida Sahasu Saru Yaki jail ge inmate sing na tha ani ki workshop manung da sem saki ba pathok sing utpaga loinana makhoi da certificate sing su yanthokki Dr. K. Sobitana Zelda Laina Karigumba Kara Hainaba Habasi Yamna Tangai Fade Masina Santok Lambi Oina Putokna Basu Nasi Haiki. Wakan kita the Kandatai, you big it Hamori in Badai, you big it Harama Matai, you big it Akakalin in Badai, Kambata. I quit Kamba and I put 6 minutes or what about it. Somehow I quit a Kitan Kandabandi, Nubama Bigamani. Kitan Kandabandi and I will die shoe. I give me a Jawa and Java Mushiba. I give you can go to another Mushiba. Madame Mia Gana. Hey, the woman of Dava, a kindly of 100 years. Ministry of Minority Affairs na National Institute of Public Cooperation and Child Development amasung Ministry of Women and Child Development na punasinduna Singmairong da laiba Secured Office Complex da laiba MDS ki holda nai Rosni haiba thinda interaction program ama pangthokre Hagdopagi Tharamda Ministry of Minority Affairs ki Joint Secretary Nira Singh Momag Director Dhana Lakshmi amadi MOBC ki Under Secretary Aditya S Singh namaru oiba miyoi sing oina saruk yaki Manipur University ke BC amasung staff singna semgat sagat pagi thabak lomda mijang sangduna laibadagi India gi University samagi manungda Manipur University yawba ngamdabane musuna masigi matangda thigat pagaloinana chenaramba singi mathakta action lorogani haina musugi president busi mayang lambam nangasi musugi office ta pangthokpa pamisinga unabada phongdokre Mahakna makata raduna Manipur University ki Vice Chancellor Mathau Masak Khangdaba amadi matam lenbagi mongda thabak tawbadagi University asigi sasanda akaiba kaya lakle staff amadi oza sing office hour da ningthina leitabana Mahiro Singh ningba kaina re haiki 24 dagi horaga masai VC na yengsan tabana mo ma koina musugi site yi koina masigi responsibility se lorga oza sing si nongwada pung taruk haibde ayu ki pung tara dagi na nungdin ki pung mari bok laina bagi tamak tai koi masi monitor to horani sai gi sidai sta mathau phajana toram da oza sing du maming mathala ko lagai koi phajana moi maming si media da kai da flash to ba amasung mayam da loina mak si chezai oina koina sai thok na bi tamak ta sem sa punamak loijare Swasth Bharat Abhiyan gi mijeng makhada High Court Bar Association amadi Manipur State Legal Services Authority na sinduna High Court Complex ta uzara kaya thakre thawramaduda Manipur High Court ki Justice Kotesona wafum kaya phongdokhi Manipur ki Turel amasung Loktak Pat Kanaba na Mo River and Loktak Lake Koba project ama paikhatagani project asigi matangda sem kiba committee amasu sem le haina BJP Manipur Pradesh ki office ta pawgi mifam pangthokre committee ki convener CS Sidanandana kari thabak paikhat kadagi haibagi matangda wafum kaya phongdorakle CH Pramananda Koba miyoi amana National Food Security ki seng Eastern Students Club nomoibungna lokthokre hariba asi yumpham yaudabani hairi Club asigi General Secretary TS Rabina ESC na godown dagi seng lauraga miyam da chatna kanglon ngak na seng phanghali Premananda na sirak liba maral asi media gi thongda lale haijadrabadi ain yo ebe mateng lauraga ni haidi Mari Lenabo authority na atubada makoigi huju chathariba case si loisin biduna matik jaba mida agent ohen biduna praja gi awaba se ko an biu haibisi mai thamjage
Nambol Kendra ki oina fair price shop ki dealer kunmapan sahi ani khalaba matungda handakta nauna silakhiba Bisnupur DC na tang kunithoi da dealer tara kakthatlaga nauna hapsilakpabu hanagi dealer singna yaningda pafongdokpaga loinana ain gi oiba tengmang lauragani haina laukthokre ngasi Nambol Sabalekai public hall da pangthokiba pawgi mifum amada dealer Haisnam Jaisalana fongdokibada DC na satharakhiba thabak thoram asi hana leramba singna yabangam loi Asan mirai naiba thawong ni masigi mathakta amang sahi gi tha ani amadi handak sahi gi tha ahom gi seng pithoktana lairiba asisu DC na puthoktuna yamda phangangadabani natrabadi makhal makha kaya gi khongjang changsilakpa yai hairi siga taroga da akoi di heta ngasi huran bagi badana ma moin taroga sizile adu DC na lo sela thami ba cheng je yam athubu matham da puthokpiro koi da pibiro agency da pibiro Ziri dagi tupul phawbagi railway project sen nanaba honabada marang sing area gi lupa lakh kontra taruk henba compensation gi sanpham DC na lana pithok rehaina media da yawrak ki bawafam adu aranba amadi yumpham yawdabani haina ngasi marang sing gi land owner thongkhulung gangmaina sengdokre minu thongda pangthoki ba pawgi mifam amada railway project asigi dama compensation pibada wathok oiba mafam ahom yawbadagi court yawnakhi court ki yathang matung inna compensation phangangadabani haiba order laiki Handak DC na yanthokiba adu mafam anigi sangtainaba purakhrabana yanaba laitabadagi lamapu singda sel yanthoki masida DC na lana tawkiba amata laite haike sigi marang krisu laite court ki decision oina pi khibani media gi mamangda asi mukoi gongsalung namrolung aduga direngai moina phongdokhiba wa makhaido lanbani haibse aina singdok sari mayam gi mafamda Matamamada miyam na pamnaramba isay kaya kudol tamlamba saysakpa sing ikay kumnaba utpat thoram ama June 16 singmayrong dalayba Hotel Classic Grande da pangthokani hairi lakanungda haina mingthon ba thoram asigi manungsanna kaybi sana patalayba Yaibilen Children Home da sing hawai na singba potlam kaya khusamnabagi thoram ka mari lenana Lekol gi chief advisor Dr. Dhanbir Laistram na pawmi singda ofam singsi phongdokibani Polam Singh Kusinabagi Thoram Aduda Advisor Nando Soibam Convener S. Zugin Amasung Yaibilen gi President Yanggoi Piba Susaruk Yaki Dr. Dhanbir na miyam nadi kauthokraba makhoigi isai singmudi nungsina tana kiba ahal oiraba saisakpa saisakpi singda kudol tambaga loinana makhoigi isai amamam lanthokani ahal singi isai sing adubu laikon na puthokpa wangkhem bidyamani na amok ikai khumnaba uttuna sakkani hairi Manipur University ki Department of Commerce ki Association of Commerce Alumni gi mifam ngasi University asigi court holder pangthokre thoramaduda Chief Minister gi advisor MLAP Sarachandra Manipur University ki VC AP Pandey Social Science ki Din and Lokendra Commerce ki head Rovita Surukhaibam Susaruk Yaki P Sarachandra na Act East Policy da Manipur na India amasung South East Asia lebak singi marakta maru oiba mafam oire Masida natana mamingi transit center oidana bahotnabada Association of Commerce Alumni gi thaudang yamna chawi haiki Chancellor spent time with us. Today I am with you. Your with us. Entrepreneurs have left their showrooms and are with us. Why? Because we wanted to create a third space platform where there will be interactions, sharing of ideas and experiences. The academics, the civil society organizations, they cannot stay away, they cannot shy away from these challenges. It is not the technicians alone, it's not the entrepreneurs alone who will bring change. It's the thought process which is going to be generated through this kind of event that will help transform Manipur and make it really a vibrant Manipur. Center na paikaliba scheme sing miyam da khangando na karam na phangadagi haibagi matang da mifam ama Khurai Lamlong kaithela laiba Sangit Kala Sangam Hall da pangthokre mifam asi Central Election Management Committee Khurai SC amadi BJP Khurai Mandal na sinbani tongan ba department ki official singna resource person oina wangang ki committee asi ki secretary general ti Budindrona convention asi maru oina lemna LPG gas connection tawba yum saba Widow singi scheme, disabled singi scheme sing yauna center da paikaliba scheme sing miyam da mamutana khanganduna masigi kana balahona na ba pandam da paikhat pani haike
Biang Kuldagi Angahol Tondang Tamthina Hatlamba Thawong Chandel District ki tongan organization gi lusingba singna kanna yaning da phongdokre state government na mihat asida senari besing phaduna chapchaba thabak lokhat kadabani laikhidrabagi imong manungda tangai phadaba mating su panggadabani hairi aduga sigumba thawdokse Manipur state sida dum thongla laibse state government na su action lawbiraga culprit si phabiba aduga macha sing si maxim bread anaron su laibneba aduna macha sing duga mai nupi sing se karam haina mo survive tawdra haipsi Impal Ukrul Lambi gi nongada da handak sakiba Valley Bridge gari lanthok lansin tawbada ahoba makhol thoi haina miyam gi complaint ama lakpadagi senjinabagi damak hayeng thong asida lanthok lansin tawba khudingmak athingba legani haina PWD National Highway Vision number 3 ke executive engineer gi cherola mana khangalakle Housing Marak Than break amatanga lauzari. Delicious cookies from Likla Bakery. The first Imphal Trade Show 2017. Participants from all over India and foreign countries. Shopping, eating and fun under one roof with free lucky draw. On 28 July to 10 August, Hafta Council Bung Palace Compound organized by Socialist Students Union of Manipur. For booking contact 8974681027. Heart operation lising tara mangagi mathakta pangthokraba world class heart transplant surgeon Dr. Ajoy Kolna Sky Hospital Rims Road Imphal da open heart surgery bypass surgery amasung makal makhagi heart operation Sky Hospital na pangthokjaragani angangidi OT amasung hospital charge free oigani loinana Dr. Ajoy Kolgi heart surgical OPD gi kudong chab lejagani akup marul gi damak Sky Hospital gi reception gatanabiu Ladies Fitness World, Keshambat Junction, Tidim Main Road. Ihan hanbo oina hangdok chaba nupi khaktagi oiba fitness center ni. Fitness center asida aerobics, zumba amasung makhal khudingi bodybuilding equipment su thamjari. Adomna adomgi convenient oiba khudong chaba matam ama yenglaga sanaba lakpiyu. Bhai Gurudas Group of Institutions Sangrur Punjab na students kudingma ki imagination ki path discover tawbagi mathakta knowledge ki importance matik chana piri ba mafam ni education piba khatang natna hayengi yumbiro putokwa institute ni Amukai na taram na oksari makata ba pauda Khondrak Pam Kendra gi manung sanba harau rau yauna laikai kaya da ising thumjinliba aduna laina kaya poglakpa yabadagi kharadang oirabasu kannanaba pandamda BJP Imphal East District na CMO Imphal East ka khusamnaduna harau rau community hall da health camp ama pangthokre Khondrak Pam Kendra da BJP gi mirep oikhiba Mohendro na campus miyam gi yenglaga pangthokpani haiki United Muslim Committee na Medical Directorate ki miyang makhada lemna layang bagi camp ama pawbitekta laiba ulema association gi office ta pangthokre Lakshmi Municipal Councillor amasung ward members ngaloina na chathakiba camp aduda miyoi chamanga humpu layang ba loina na hidak langthak singsu lemna pikhi All Community Development Organization More Ekodom gi nauna thaupugadaba singna wasak lobagi thauram More Ward number 7 da leba lob asigi office ta pangthokre thauram aduda ADC More N Gojendra nauna president oiraba RK Sanayama MCM gi president M Thoiba MCM gi president MD Huisen Tamil Sangam amasung nupi khunai gi lusingba singsu saruk yake Thauram gi saruk ama oina handak sahi gi class 10 examination da more gi oina makok thonglak mahiroi singda mana mathum piduna pungning thogatke Eastern Science School more gi handak sahi gi class 10 examination da mai paklaba mahiroi sing mana mathum pibagi thauram school asida pangthokre thauram aduda MCM gi president M Thoiba NES ki chairman TH Ibungo headmaster Samosu saruk yake Ahum Lak Suba Zilai Wi-Fi Students Association gi mana matum yanthokpagi thauram Synod Hall Churachandpur da pangthokre thauram aduda Principal Secretary P Wi-Fi D Faula Wi-Fi More College gi Principal Dr. SL Lunzapa Wi-Fi su saruk yake Police ka miyam ga aphabamari thamnabagi akhanaba mithum amaga loinana hepatitis B amade screening test tawbagi thauram kainau da pangthokre Kainau Gram Panchayat Bisnupur Police amadi Manipur Network of Positive People na punna sinduna pangthokiba thauram aduda Kainau Gram Panchayat ki Pradhan W Hamesor Bisnupur Police ki OC MD Raju Khan
MNP Plus की L Sarojassu saruk yaki. Parliamentary Secretary Asabuddin Thaubalgi Hayalobuk Talaiba Widow Amadi Orphan Home da It Kamari Lenana Kudol Posting Pikre Tauramaduda Amokokri President Jalal Yaripoke SDPO Amadi Kangabo Gram Pansayat ki Pradhan Su Saruk Yake. Public Health Engineering Department Bisnupur ki matangda Village Water and Sanitation Committee Naransaina Sinduna Swast Bharat Mission Gramin ki makhada Direct Benefit Transfer amasung Sanitation ki matangda khana naina bamifam ama Naransaina mamang laikai irai mamandop ta pangthokre. Thauram aduda Phobala Gram Panchayat ki Pradhan and Ibomsa Executive Engineer L Gokul Sandra BDO Bisnupur L Kunjo amasung Sioma Bisnupur Eramba KS Madhumangor su saruk yake. Handak sahigi class 12 ki examination da astring gi oina taruk suba position tarakhraba moirang kumam lekai degi konjengbam Biswanata resident public school kokta gi Ziaur Rahmana lupali sing manga mateng pangkre Ziaur Rahmana ISTB na imong manunggi awaba kaya lairabasu hotna ningba mahiroi kaya puthok piduna khangan birakpadagi mahaki maikai degi mateng asi pangmangambani Biswanata mahaki mai masing tambada awatpa matamda sumakata na mateng pangani haiki Biswana na mahaki ninghan naruba wakal bumiyam na pungning thawgat piba asida anauba thawna amaga loinana hena hotna haningba pokhalle mahak na doktor amo oibagi asa adu thungmangam lagani haiki. Tabung khok mayai lekai degi khaidem ongbi babita isal haraga sukhangnabi sahi kunithoirom surabi maunha ama tha sigi kunithoigi ayuk pung tara taba matamda Langol View Clinic ta satkani haina thokibadagi hanjilaktre nupi asi phutmari insi manga wangi kulai kusuni masamtele mahakna thokiba matamda laimasugi phanek ama setki laimasuga amubaga langba furit ama litki kanagumbana nupi asi bu thengnabi rabadi mapuroiba khaidem binoy mobile number 7005 777-155 natraga manak nakpa police station da pau pibiyo haire. Hausik sanabagi pau mu pizari. Ngasigi sanabagi pau da Team Kuntrana Group ani thokna khaidukna ahanba Kapam Development Club Invitation Football Tournament haukre ahobanimita ARCFF Tip Ena Liwa Football Club pu goal taru amada maithiba piki New Wangprel na ahan United pu goal mari amada amade Penasing YDC na thungphai bu goal amasinoda maithiba pikre Juvenile Club Sagolban Tera Sapam Lerak Sinduna Hayengdagi Anisuba Kuraizam Ram Narayan Sastri Memorial State Level Open Chess Tournament Club Asida Hauragani Haidi Sports Development Committee Singzamai Kendra Sinduna Tha Sigi Tang Kuntaruki Nungtil Pung Ahum Tabada Grassroots Football Coaching Camp Pangthuklagani Haidi Haujik Makatana Sanabagi Pausing Boyaning Thozamdagi Amuk Pangbigani Kunmathoi Suba Sub-Junior Boys Inter-District Football Tournament ki ngasi sanakiba match da District Sports Association Bisnupurna District Sports Association Chandelbu maithiba pikre team manimak chathariba tournament asigi semi-final sangkre All Manipur Football Association Sinduna Thasigi Tang Kundegi Kumalampak Artificial Tap Ground team Taruna Grobani Thona Khairutuna chathariba Kunmathoi Suba Sub-Junior Boys Inter-District Football Tournament ki ngasi sanakiba Group A gi aroiba league match da District Sports Association Bisnupurna District Sports Association Chandelbu Gol Mari Amada Maithiba Pikibani match asida mai pakiba District Sports Association Bisnupur gi Gol Mari adu MZ Lina match ki tara mari suba tara taruk suba kontra manga suba mari nifu taruk suba minita sankibani match asida mai tikiba District Sports Association Chandel gi amata ngareba gol adu SIS Dental Parcelna match ki kontra taris suba minita sanki match asida District Sports Association Chandel gi sanaroi Ningthui ngam kabui MK Sanglu Songtheida match conduct tokiba referee na yellow card utki Sathariba tournament asigi hayeng nungtil pung ahum tabada Group B gi aroiba league match ta Imphal West District Football Association namadi District Sports Association Thawal ga sanagani Taranipal Suba S Birendra Singh Memorial Super Division Football League ki ngasi sanakiba ahanba match ta BMSC tabungkhokna Yumbu SKYC awang sengmai bu maiti bikre
नोंग यामना कन्ना सुखिबा मरमना अनिसुबा मैच सानखिद्रे इम्फाल वेस्ट डिस्ट्रिक्ट फुटबॉल एसोसिएशन सिंधुना थासिगी टांग कुंडगी टीम तरेना सरुक यादुना SKYC ग्राउंड अवांग सेमाइदा चथरिबा सही सिगी तारानिपाल सुबा S बीरेंद्र सिंह मेमोरियल सुपर डिवीजन फुटबॉल लीग की ngasi सानखिबा अहानबा मैचता BMSC ताबुंखोना SKYC अवांग सेमाइबु गोल अमा सिनोदा माइथिबा पिखिबनी BMSC ताबुंखोकी माइपापगी गोल अदु A पारिसना मैच की हुंपुतारानिथोइ सुबा मिनिटा सनखिबनी मैच असिदा BMSC ताबुंखोकी सानरोय E सानाथोय अमदी SKYC अवांग सेमाइगी Y Arnold M Gitchandra अमदी KS अमरजिता मैच कंडक्ट तोखिबा रेफरीना येलो कार्ड उठखि लीग असिगी अनिसुबा मैच अकन नोंगना मरम ओइदुना ngasi सानखिद्रे अमरोमदा एसोसिएशन असिना सिंधुना ग्राउंड असिदा चथरिबा कुलुमदोइ सुबा L संगीता देवी मेमोरियल फर्स्ट डिवीजन फुटबॉल लीग की हाई नुंगतिलपुंग अमा मखाई ताबदा अहानबा मैच ओइना YWC लंगथवाल अमदी ग्रुप सेंटर CRPF लांगजिंगा सानगनी अनिसुबा मैच नुंगतिलपुंग अहुम ताबदा SIRC टागेल अमदी YSC या स्कूल गा सानगनी मालेम सिंब थुंगना ngarang pangthoknakiba Olympic Day ren gi thoram hockey India gi lising makhada Manipur hockey nasu United Youth Club ground da pangthokre thoram masiga mari lenana numit kuma thuini sathagadaba sahi tramri makhagi nupa masa amadi nupi masa humpurom na saruk yaduna hockey coaching camp amasu hawdokre Camp asida saruk yariba angang singda Manipur hockey gi maikaidagi hockey stick ball amadi uniform sing lemna khusinaki Pangtokiba Thoramasida Manipur Hockey ki President Basudev, Executive Director Technical KSIC Bobisak, Chief Executive Officer Gyanendro Ningombam, UIC ki President NG Tompoksu Saruk Yaki. KSIC Bobisak na Pangtokodoriba Coaching Camp asigi overall in charge oiragani. KSIC Umesh Kumar amadi NG Thabalemana angang singbu tambi tapigani. Thakazari boyai hauzik makhata na ngasi nongmagi oikiba inga sagi pau amuk phangbigani ngasi gi oikiba inga sagi pau da ICAR lampel party ki prepa pau gi matungina ngasi gi khwadi sakiba Celsius degree 19.2 ani khwadi gi ingba Celsius degree 12.9 Nushita yawa ising manil gisang ayuk ka sa damar putra tret nuntinda sa dukumpu mga oiki ngasi nung chukide Aroy bada maru iba pau amok Traffic Police ki SP Office amadi Cyber Crime Police Station amasi Minister N Biren na hangdokre Police की ट्रांसफर अमदी प्रमोशन दा पॉलिटिक्स की खुद चंगदुना विक्टिमाइज तोबगी थबक अनोबा गवर्नमेंट असिना तौरोय हाइना चीफ मिनिस्टर ना फोंगदोखरे अमदी एक्सीडेंट थोपगी थौदोक्ता ममा मसा सिरे कोइसाउनरबा मियामना लंबी थिंखरे ngasi gi wenadi matang asida STV na pizaba Manipuri paw loisinjari mieng tabiri papom namakpo amuka na kurumjari